Kuki in Piga, Manipurgi, Thingba Muknakhre, Manipurda Santi, Hanselhanobagi Damakta, team of CPI delegates team meets Kuki in Fi, Manipur, discussing about the ongoing situations in Manipuri and to bring back peace normalcy in the state. Thank you. Update Mari Suba Manipuri Legislative Assembly ki session August ki tang kunma pandagi Pamba Huragani, Haina Pongdopiri. Adugamatang update Motbungda Lambi Thingba Kukisinga Arga Muknakhre. NH2 gi Motbungda Lambi Thingba Kukisinga Kukinupi amasung nupasinga Arga kan bamongda Muknakhre irang control taunaba na blank fire Twkhre hairi press na phangba pauna hai ngarang numitang Motbungda gari asat awok sing Thingba gi Kukisinga siliba Kukinupi amasung nupasinga gi family yorokpa gari khara thingduna thamki thaudok adugi pau phongbadagi manak nakpada leiba gi ahenba force mafam aduda sangsin miyam aduga wari sanabaga loina thingdiba adu handokna haiki miyam aduna wari sanabada yaraktabaga loina tamna attack tawnaba hotnarakpadagi miyam adu control tawnaba gi maikai dagi nongmai round khara nongthakta kapthoki gi maikai dagi nongmai kapagi khongjing silambasing adu khara makai kai narakpaga loina gi makok thongba official sing laktun lambi thingli nupi sing aduga wari sanarba matung da gari sing adu thadoraki thaudok aduda thoidokpa asok apandi yaukhide hairi aduga mathang update asina mitei sing bu more tongan ba tahanba manba thong oina thokle kokomi layu ikraba ipai pu sing na ningsing ba thoktraba matam dagi sing na ba kaya mayok na duna amadi thawaina ponthapi duna amadi ngaktu thamlamba ngasi gi manipurni matam gi madung ina Myanmar dagi narun da sangsin kiba furup khara na masagi ta khanba Marna interest kar kita makta sahi lising ani dagi henba puari leiraba iram da Manipuri asibu macheta na thugai na basin ba leptri haina coordinating committee on Manipur integrity ko komigi media coordinator ki serona mana hairi ningsing bayai hokiba me ahum da Manipur da inau na naronda haizilak ki ba kugising na lusing duna makhoi gi pen da basing Manipuri government na taina ba gi mohto misam yam da ihan hana khut thaba hoduranga sigi Manipur gi sarang na ba phibam asi ohen kibani Hanna wal laptop naraba aron ba agenda kaya da yumpam oira kuki dominated area sing da yamna kulai thuna mitei sing ethnic cleansing tawba horaki asumna surasanpur leiba forest office kaya mitei leikai kaya numitchima ki angan ba matam de ki yumai thaba hat pa tupa rep na sing ba mioi khunai da sana da ba kaya kuki sing na satharakre masiga sapmana ba thodok more gi mitei taba mafum da susa tharakuna more gi mitei sing ethnic cleansing Twkhre pumnamang asim malim gi miyam na ikangkang narba wafam oire adubu numnamak asi kupsin naba Kukising na propaganda oina majority mitei na minority tribal da landare amuk hai Hindu na Christian amuk ode hai tribal victim card amuk san naba oida padaba kaya ngang tun lagli khongthang kaya da more amasung surasanpur gi mitei sing tanthok na ba hotna dunata laki haukiba me ahum dagi tribal da solidarity march haizin duna hingcha yaitabagi saktam loduna mitei sing da Tamna on sindun hat patupa tauduna tanthuki asumna tanthok pikraba mitei sing Myanmar gi umang wamang tinkang marakta wana tha ahum khang matung hokiba agasta ga tareta angang macha phuyaw na miyoi sani rom more da amuk halakre talak asida more da thokiba irang asida more gi hill tribe council Tamil Sangam Manipuri Muslim Council Gorkha Samas na karisu thoki da bogum media da thongda hairak pasi yamna leibak thibani more da kari tamak problem leite nuksi chanan lei hai ga mitei singi yum kaya lut tawraba matung da tumna mai thakriba Tamil singi yum kaya busu mai thaba tanatana aki tu sung phon batanatana mitei kaya bu hojik phawa thiba khangdana manghan kiba kaya khangna khangsin dana nakan amorom da thamlaga maran leiji da masing yamjaba da mitei singbu atatai tahanna ba hotna gi thawong ni haina lawdaba ngamde Haradagi hausa khongthang kaya dagi mitei sing more dagi tankiba otpanaiba kaya aronba agenda amagi damakta Twkhre haiba pumna makna khangnaraba wafamni mitei sing na hanadagi punna hingminaba punna chawkat minaba haiba wafam asi lengdaba pandam oidun lagli more gi organization sing na puksen seng na hojik punna nungsi charana laiminasi hairabadi mitei singa hanagum mayum da hanjin handuna khunda leita hanbada mateng pangbigadabani mitei sing na more da leiba furup kanglup amatagi kaina ba mangna ba tawkhiba leite tawju tawroi adubu singnarakpa khuding makti lemna tharoi hairi more gi lup sing na mitei tanthokiba gi matang da nungaitaba wafam amata haidraga makoi masen ing singna leminari haiba asi puksen yamna sepa community oiba wakalni mitei tumna halaga tanthokraga makoina nungaina ingna sikna leminari haiba si khoi mahum na saina tinbaga sapmani kokomi amadi miyam na more amasung surasanpur da oirebe film asi tuminna khaklai thokdoi matik saba paukhum pi kani Myanmar da lanjel lubadagi nongna
थोकपीरक्लबा मियामनासु मोरेदा पाम्बै अमा तौदुना लैबियु मोरे अमसुंग चुराचांदपुरगी ओइरिबा फिबम असि कोकोमिना कैदौनुंग तुमिना येंगदुना लैरोय सबसाबा थबुक मफम मतम साबा येंगलगा सोइदन लौखुतकनी कुकीसिंगना नेशनल हाईवे सिंगदा सेनबा गारीसिंगदगी टैक्स ओइना लुपा लिसिंग तारा दगी लुपा लिसिंग 35 लौरिबा असि खुदक्तगी लेपकदबनी करिगुंबा लेपतबा तारबदी लोगी ओइबा सबसाबा थबुक लौखतलगनी लोइना अंगंबा पम्बै तौदुना असिगुंबा लोने यादबा थबुक तौरिबा पुनमक्की मफमदा अकनबा थबुक लौखतलगनी हाइरी